ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯃꯤꯁꯇꯦꯛ ꯉꯥꯛꯇꯅꯤ. ꯐꯥꯔꯁ ꯃꯤꯁꯇꯦꯛ ꯅꯪꯒ ꯂꯨꯍꯣꯡꯉꯨꯕ. ꯁꯦꯀꯦꯟ ꯃꯤꯁꯇꯦꯛ ꯁꯛ ꯐꯖꯕ ꯑꯁꯤ ꯄꯣꯛꯎꯕ. ꯊꯥꯔ ꯃꯤꯁꯇꯦꯛ ꯑꯉꯥꯡ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯨꯝ ꯀꯟꯈꯠꯇꯅ ꯊꯝꯕ. ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯅꯤ. ꯑꯉꯥꯡ ꯂꯣꯏꯅꯔꯤꯕꯗꯤ ꯃꯃꯥꯒꯅꯤ. ꯃꯃꯥꯅ ꯃꯆꯥ ꯁꯦꯝꯕ ꯇꯥꯕꯅꯤ. ꯑꯗꯨꯅꯕꯨ ꯃꯃꯥ ꯂꯩꯕꯥꯛ ꯍꯥꯏꯅꯔꯤꯕꯅꯤ. ꯌꯥꯝꯕꯨꯡꯁꯨꯅꯦ ꯃꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯨꯡ? ꯃꯤ ꯑꯉꯥꯡ ꯀꯣꯂꯦꯖ ꯀꯨꯝꯃꯛꯄꯗ ꯉꯥꯏꯔꯤ. ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ? ꯂꯩꯀꯥꯏ ꯇꯥꯔꯒ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯣꯏꯗ꯭ꯔꯣ? ꯉꯥꯡꯍꯜꯂꯣꯏ ꯃꯥ ꯉꯥꯡꯍꯜꯂꯣ. ꯍꯌꯦꯡ ꯆꯤꯠꯇꯩꯗꯤ ꯁꯨꯇꯤ ꯂꯣꯏꯔꯅꯤꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯨ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯩꯕꯨ ꯐꯥꯎ ꯎꯁꯤꯠꯇ꯭ꯔꯦꯗꯅ ꯍꯥ? ꯅꯪꯅ ꯀꯟꯈꯠꯇꯅ ꯐꯖꯔꯦꯕ ꯍꯥ? ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗ꯭ꯔꯦ. ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯕ. ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ. ꯏꯆꯥꯁꯦ ꯄꯔꯤꯈꯥ ꯈꯔ ꯐꯦꯜ ꯑꯣꯏꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ. ꯒꯨꯂꯤ ꯐꯥꯎꯗꯤ ꯆꯥꯗꯦꯗꯅ. ꯏꯃꯥ, ꯏꯃꯥꯏꯗꯨꯕꯨ ꯑꯩ ꯊꯥꯒꯠꯂꯤꯔꯣ ꯁꯤꯊꯩꯔꯣ? ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯣ. ꯑꯩꯁꯨ ꯈꯪꯗꯦ. ꯑꯩ ꯑꯃꯨꯛꯇ ꯉꯥꯡꯈꯤꯒꯦ. ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯌꯦꯠꯇ ꯄꯩꯔꯦ, ꯃꯥꯁꯨ ꯌꯧꯁꯤꯜꯂꯤ. ꯑꯣꯏꯗ ꯂꯩꯔꯦ, ꯃꯥꯁꯨ ꯌꯧꯁꯤꯜꯂꯤ. ꯁꯣꯅꯣ ꯐꯣꯅꯣ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯕꯁꯤꯕꯣ? ꯏꯁꯣꯔ! ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯍꯧꯖꯤꯛ. ꯑꯩ ꯍꯧꯖꯤꯛ ꯁꯥꯎꯔꯛꯑꯒꯦ. ꯏꯊꯟꯅ ꯈꯧꯔꯤ ꯌꯦꯡꯃꯤ ꯀꯥꯏꯔꯛꯀꯦ. ꯁꯤꯕꯨ ꯑꯩꯅꯔꯣ? ꯅꯁꯥ ꯅꯊꯟꯗ ꯈꯧꯔꯤ ꯃꯦꯠꯂꯤꯗꯨꯕꯨ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ? ꯅꯣꯏꯅ ꯑꯩ ꯄꯣꯛꯄꯤꯔꯗꯤꯅꯦ ꯊꯥꯡ ꯇꯥꯕ. ꯑꯣ, ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯗꯨꯗ ꯆꯠꯅꯔꯤꯁꯦ. ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯌꯥꯅꯕ ꯆꯠꯄ ꯇꯥꯕ꯭ꯔꯣ? ꯃꯁꯥꯅ ꯇꯥꯕꯅꯦ. ꯑꯩꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯄꯣꯛꯄ꯭ꯔꯣ? ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯄꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩ ꯁꯦꯕꯥ ꯇꯧ ꯇꯥꯕ. ꯑꯩꯕꯨ ꯄꯦꯜꯍꯟ ꯇꯥꯕ. ꯆꯨꯝꯗ꯭ꯔꯥ ꯏꯆꯥꯅ ꯍꯥꯏꯔꯤꯁꯦ? ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯑꯉꯥꯡ ꯌꯥꯎꯗꯣꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯆꯥꯅꯤꯡꯕ ꯄꯤꯖꯗꯅ, ꯑꯦꯄꯜꯒ ꯄꯤꯖꯗꯅ, ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯄꯣꯛꯈꯤꯕ ꯅꯠꯇ꯭ꯔ ꯌꯥꯝꯕꯨꯡ? ꯋꯦ. ꯑꯩꯕꯨ ꯅꯕꯥꯅꯤꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯔꯤꯁꯦ. ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯃꯤꯁꯇꯦꯛ ꯉꯥꯛꯇꯅꯤ. ꯐꯥꯔꯁ ꯃꯤꯁꯇꯦꯛ ꯅꯪꯒ ꯂꯨꯍꯣꯡꯉꯨꯕ. ꯁꯦꯀꯦꯟ ꯃꯤꯁꯇꯦꯛ ꯁꯛ ꯐꯖꯕ ꯑꯁꯤ ꯄꯣꯛꯎꯕ. ꯊꯥꯔ ꯃꯤꯁꯇꯦꯛ ꯑꯉꯥꯡ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯨꯝ ꯀꯟꯈꯠꯇꯅ ꯊꯝꯕ. ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯅꯤ. ꯑꯉꯥꯡ ꯂꯣꯏꯅꯔꯤꯕꯗꯤ ꯃꯃꯥꯒꯅꯤ. ꯃꯃꯥꯅ ꯃꯆꯥ ꯁꯦꯝꯕ ꯇꯥꯕꯅꯤ. ꯑꯗꯨꯅꯕꯨ ꯃꯃꯥ ꯂꯩꯕꯥꯛ ꯍꯥꯏꯅꯔꯤꯕꯅꯤ. ꯌꯥꯝꯕꯨꯡꯁꯨꯅꯦ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯔꯝꯃꯤ. ꯀꯔꯤ ꯍꯥꯏꯅꯔꯤꯕ? ꯑꯣ, ꯄ꯭ꯔꯤꯊꯤꯕꯤꯗ ꯋꯥ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯕꯁꯦ ꯌꯥꯝꯕꯨꯡ ꯑꯣꯏꯔꯝꯒꯅꯦꯅ. ꯅꯣꯡꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ ꯑꯃꯅ ꯋꯥꯍꯩ 2,400 ꯉꯥꯡꯕꯁे ꯌꯥꯝꯕꯨꯡꯗꯤ ꯌꯥꯝ ꯍꯦꯜꯂꯕꯅꯦꯕ. ꯑꯩꯅꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯤꯗꯅꯦ ꯇꯨꯝꯅ ꯑꯣꯏꯅ ꯊꯥꯛꯆꯤꯜꯂꯛꯑꯗꯤꯅꯦ ꯅꯪ ꯄꯣꯝꯅꯤꯀꯣ ꯅꯪ. ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯁꯤꯐꯥꯏꯅꯤꯅꯦꯍꯦ. ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯄꯨꯟꯁꯤꯒꯤ ꯑꯆꯨꯝꯕ ꯃꯆꯦꯠ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯕ ꯉꯥꯛꯇꯅꯤꯍꯦ. ꯅꯪ ꯊꯥꯛꯆꯤꯜꯂꯛꯇꯅ ꯅꯪ. ꯍꯦꯔꯥ, ꯍꯨꯔꯥꯟꯕꯗ ꯇꯧꯗꯧ ꯊꯕꯛꯇꯨꯕꯨ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯧꯁꯜꯂꯛꯑꯗꯅ ꯅꯥꯒꯥꯂꯦꯟꯒꯤ ꯁꯤꯐꯥꯏꯕꯨ ꯃꯤꯅ ꯀꯤꯅꯕ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯐꯥꯏꯁꯦ ꯈꯔ ꯀꯤꯅꯕꯩ ꯋꯥꯅꯤ. ꯙꯞꯇꯣ ꯄꯥꯝꯃꯨꯏ ꯊꯝꯖꯜꯂꯨ. ꯃꯁꯤ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗꯅꯦ ꯑꯩꯅ ꯂꯥꯞꯅ ꯂꯩꯔꯨꯕꯅꯦꯅ ꯈꯖꯤꯛꯇꯪ ꯂꯨꯅ ꯇꯧꯒꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤꯅꯦꯀꯣ. ꯅꯪ ꯏꯊꯛ ꯀꯥꯒꯦ ꯍꯥꯏꯔꯤꯔꯣ? ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯃꯤ ꯕꯤꯠ ꯂꯩꯅ ꯍꯜꯂꯛꯄꯁꯤꯗꯅꯦ. ꯏꯆꯥ ꯏꯕꯨꯡꯉꯣ, 이사디 민 우벌라인이도 이빠는 빰자나 포크라바 이사는 하이비 야부타바니 까이노 이렇고 뭐 필름 나모 인콜